Masih thung sa doisi nganu marum jana tau thuk jage nganu marum ni as ab chare gada manum mun gana tau bai du pa mai ni thau su sare ai yarum thong bas yauzarge sidana jira amu baga adagi ama achamba jira duga leire sidana moro kamba sanam ga tiloga subani e sanam ga singa hai Kami asin basi mo hapsar lagi. Kami asin ba ama ayah ka asin basi mo. Marang na sasin lagi. Black pepper thara sasan jare. Coriander powder thara sasan jare. Jeera powder thara sasan jare. juga macu garam masakan jare moro garam masakan jare nga hobira batung da ai sangam apun bhapsan jarge sangam phan base ai si spoon ani ki dangden opun khawata jang na se tum khara hapsin jarage aduga ai ngasa tilau tau thuoga grind roga thum jabani si phase lage si saure ai ngasa yarum hapsin jarage Sidana alu kang met leire sidana erum thong budu leijare aduga sina aigi sa mayam ai ngasi chaja toido sida leijare sidana erum thong budu asa erum thong budu mayam how do man rain bio ado sidana kang met ka alu kang met cha met ka sida leijare aldi mayam chaw ho jage ising jing asai de thakning le mane ai chaw ho jage how would the become the nganu marum thong ma seng chaning ba kui da koi si de ma pan thuk pa ya de so koi makha gi si lambi se
sida mi yonba laꯛꯑꯦꯕ ꯒꯥꯔꯤ ꯏꯜꯂꯒ ꯑꯩ ꯏꯇꯣꯝ ꯆꯥꯗꯧꯅꯤꯅ ꯈꯨꯠꯅ ꯑꯗꯨꯝ ꯂꯧꯖꯔꯒꯦ ꯍꯋꯥꯏ ꯑꯁꯥꯡꯕꯁꯦ ꯌꯨꯝꯂꯣꯝꯒꯤ ꯑꯗꯨꯒꯨꯝꯕ ꯊꯣꯛ ꯂꯩꯔꯝꯃꯦ ꯉꯁꯥꯏ ꯄꯨꯔꯛꯄꯗ ꯑꯩꯅ ꯆꯥꯅꯤꯡꯕ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯗꯥꯗꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡ ꯌꯥꯗꯕꯅꯤꯅ ꯃꯥꯗꯤ ꯇꯣꯉꯥꯟꯅ ꯆꯥꯈꯔꯦ ꯃꯩꯁꯤꯗ ꯍꯧꯋꯦ ꯌꯦꯔꯨꯝꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯋꯥꯏ ꯑꯁꯥꯡꯕꯁꯤ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏ ꯊꯣꯛꯄꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯊꯣꯛꯑꯒꯗꯤ ꯆꯠꯆꯗ꯭ꯔꯦ ꯉꯥꯅꯨ ꯃꯔꯨꯝ ꯑꯃꯃꯝꯗ ꯂꯨꯄꯥ 10 ꯄꯤꯁꯤ ꯌꯦꯔꯨꯝꯁꯨ ꯑꯗꯨꯒ ꯕꯣꯏꯂꯔ ꯃꯔꯨꯝꯗꯣ ꯑꯗꯨꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯃꯃꯜ ꯃꯥꯟꯅꯗꯦ 5.5 ꯄꯤꯕ 5 ꯄꯤꯕ 6 ꯄꯤꯕꯁꯨ ꯌꯥꯎꯏ ꯌꯦꯔꯨꯝ ꯃꯃꯨꯠ ꯃꯆꯨꯁꯤꯐꯥꯎ ꯄꯤꯑꯦꯕ ꯑꯩꯈꯣꯏ ꯑꯕꯦꯝꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯇꯣꯝ ꯆꯥꯔꯦ ꯌꯨꯝꯗ ꯍꯌꯥꯏ ꯃꯌꯥꯝꯗꯣ ꯑꯁ ꯍꯩ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕ ꯑꯩ ꯍꯌꯥꯏ ꯆꯥ ꯐꯪꯗ꯭ꯔꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯁꯤꯗꯁꯨ ꯃꯤꯁꯤ ꯂꯣꯛꯗꯥꯎꯟ ꯇꯧꯔꯁꯨ ꯑꯗꯨꯝ ꯐꯅꯌꯥꯝ ꯆꯠꯄꯩ ꯋꯥꯅꯤ ꯃꯥꯔꯀꯦꯠꯇꯒ ꯃꯤ ꯃꯥꯛꯁ ꯑꯃ ꯎꯞꯅꯗꯦ ꯍꯥꯏꯌꯦ ꯑꯗꯣ ꯌꯥꯝ ꯈꯪꯗꯦ ꯌꯥꯝ ꯆꯦꯛꯁꯤꯟꯗꯦ ꯅꯍꯥꯟꯃꯩ ꯂꯣꯛꯗꯥꯎꯟ ꯃꯇꯝ ꯅꯠꯇꯀꯥꯟꯗꯗꯤ ꯁꯤꯒꯨꯝꯕ ꯂꯟꯁꯀꯤ ꯇꯥꯏꯃꯤꯡꯁꯦ ꯃꯣꯏꯗꯤ ꯇꯨꯝꯗ ꯌꯥꯗꯦꯕ ꯂꯟꯁ ꯂꯣꯏꯔꯒ ꯇꯨꯝ ꯂꯩꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯇꯧꯔꯀꯥꯟꯗꯅ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯍꯥꯟꯅꯗꯩꯕꯨꯗꯤ ꯃꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯆꯤꯛꯂꯞ ꯇꯧꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯁꯤꯗꯗꯤ ꯊꯣꯏꯗꯣꯛꯅ ꯈꯦꯠꯅꯕ ꯑꯣꯏꯗ꯭ꯔꯦ
ꯍꯥꯟꯅꯗꯩ ꯃꯤ ꯌꯥꯝ ꯆꯠꯇꯦꯕ ꯁ꯭ꯋꯥꯏꯁꯤꯗꯤ ꯆꯤꯛꯑꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤ ꯃꯃꯥꯡꯗ ꯀꯦꯅꯦꯜ ꯑꯃ ꯂꯩ ꯑꯗꯨ ꯂꯥꯟꯊꯣꯛꯑꯒꯅ VIP ꯔꯣꯗꯅꯦꯕ ꯑꯗꯨ ꯃꯌꯥꯝꯁꯨ ꯃꯈꯣꯟ ꯇꯥꯕꯤꯕ꯭ꯔꯥ ꯌꯣ ꯑꯦꯝꯕꯨꯂꯦꯟꯁ ꯃꯈꯣꯟꯒ ꯇꯥꯏ ꯑꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯆꯠꯂꯤ ꯗꯗꯥ ꯆꯥꯛ ꯂꯩꯔꯤꯕꯅꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯨꯝꯗ ꯂꯩꯔꯁꯨ ꯃꯄꯥꯟꯗ ꯂꯩꯔꯁꯨ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯄꯨꯂꯞ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯔꯁꯦ ꯏꯁꯥ ꯂꯨꯅ ꯅꯥꯟꯅ ꯂꯩꯕꯤꯕ ꯍꯛꯆꯥꯡ ꯁꯦꯡꯅ ꯁꯦꯡꯗꯣꯛꯄꯤꯕ ꯑꯃꯣꯠ ꯑꯀꯥꯏ ꯂꯩꯍꯟꯗꯕ ꯐꯤ ꯁꯦꯡꯅ ꯇꯣꯏꯅ ꯁꯨꯔꯒ ꯁꯦꯠꯄꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯥꯔꯤꯕ ꯃꯈꯩ ꯍꯧꯖꯤꯛꯁꯨ ꯏꯔꯥꯏ ꯂꯥꯏꯊꯣꯛꯅꯒꯨꯝꯁꯦ ꯑꯗꯨꯝ ꯌꯨꯝꯗꯩ ꯑꯌꯥꯝꯕ ꯊꯣꯛꯇꯅꯕ ꯍꯣꯠꯅꯁꯦ ꯁꯤ ꯍꯥꯏꯔ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯕꯥꯏ